आकाशवाणी इम्फाल Wahengbam Rajesh न पाव पाजरी अहनबदा मरोइबा पाव केंद्र की स्टील अमसुंग हेवी इंडस्ट्रीज की राज्य मंत्री बुबती राजू श्रीनिवास वर्मा नुमित उमनी की खोंगचतंग असि इम्फाल थुंगलरे बीजेपी एमएलए सिंगी ओइबा मिफम पांगथोक्तुना मणिपुर मियांगी याइफनबा अमसुंग चावखतनबगिदमक अमत्तो ओइना थबक पाइखतमिननबगी वाफमसिंग कनक्रे BBG Ramji Ek Lisingani Kunmanga, Raja Sigi Zilla Sing the Lady Bamiam, the Mamutana Kanganaba, Chayul Taruk Chatagadaba, Jan Sambat campaign Ngasi Kaksing the Haukre. Pradhanmantri Narendra Modi Amadi Israel ki Pradhanmantri Benjamin Netanyahu ka Mute Kangbugi Thakta Wari Sanaduna Yana Warul Kaya Sahita Unakre Amasung Raja Taragi Raja Sabha Sit Kontra Tareki Notification Election Commission Ngasi Tokre. केंद्र की स्टील अमसुंग हेवी इंडस्ट्रीज के राज्य मंत्री बुबती राजू श्रीनिवास वर्मा नुमित उन्नी की खोंगचतंग असि इम्फाल थुंगलरे प्रधानमंत्री नरेंद्र मोदी ना अवांग नोंपोक लमदमदा चौखटपा पुरकनबा थमलिबा पांदम की मतुंगिना महाकी पाउताक मखादंग असि इम्फाल थुंगलखिबनी हारि डोनर मंत्रालयना पाइखलिबा पूर्वोत्तर संपर्क सेतु प्रोग्राम की सरुक अमा ओइना ngasi इम्फाल थुंगलबगा राज्य से पाइखलिबा चौखट थौरांगी थबकसिंग येंगसेनगनी हाइना श्री वर्माना सोशल मीडिया दा थगतपा वारोल अमदा फोंगदोले Imphal International Airport Thunglabaga Mahaku BJP Manipur Pradesh ki President Adhikari Mayum Sarda Devi Yauna Dola Sigi Karyakata Singha Haraukta Yamna Oki Shri Barma None Jila da Satuna Mapam Madura Paikaliba Chakot Thaurangi Tabak Sing Hakthengani Yengsingani Jila Sigi Deputy Commissioner ki Office da Deputy Commissioner Bidyamari Sridhar Yauna District Level Officer Singi Mipam Pangthokna Chakot Thaurangi Tabak Sing Hanna Yengsingani अखोई नोने पाउमी अगुई कामैन हाई मंत्री खोंगचत मनुंगदा अवांगकुल रेलवे स्टेशन नोने जिला दा सारिबा मालेम की ख्वाइदिगी वांगबा रेलवे पायर ब्रिज सरकार की स्कूल सिंह अंगनवाड़ी सेंटर सिंह अमदी नोने प्राइमरी हेल्थ सेंटर न चिंगबा येंगसिंगनी NSIDCL की ऑफिशियल सिंगसु उनदुना नेशनल हाईवे 37 इम्फाल जिरीबाम लंबी सेंगत सागतपगी मतंगदसु वाफम सिंह खनगनी हारी Maragasta Hayeng None Jila the Lakadruba Kendri Mantri Bubati Rajugi Kongsat Asigi Yanglaga, Ngasi None Jila ki Deputy Commissioner na Sabhapati Oiduna, Jila Asi Official Singi Oba Mipam Ama DC Complex Hall the Pang Tokre. Amarom da Ngasi Tunglakiba Kendri Raja Mantri Asina, Mukhയമന്ത്രി Yumnam Khemchanga Mahaki Secretary Unakre. BJP की MLA सिंह ओबा मिफम मंगसी इम्फाल की नितेपा चुथेक्ता लेबा थंबाल संगलेन द पांगथोक्रे मिफम मदुदा BJP मणिपुर प्रदेश की प्रेसिडेंट अधिकारी मयूम सरदा देवी मुख्यमंत्री युमनांग खेमचंद सिंह कैबिनेट मंत्री गोविंदास कोंथोकजम यावना MLA कयामरुम सरुक याकी मिफम मदुदा मणिपुर की मियाम की याइफनबा अमसुंग चौखटनबगिदमक अमत्तो ओइना थबक पाइखतमिननबगी मतांगदा वाफम सिंह खनकी मिफम अदुना अमना अमबु मतेंग पांगनबा हेंगरनबा पाइखलिबा थबक थरुम सिंह नौनने येंगसिनबगी वाफम सिंह चु खनकी मिफम अदुदा मुख्यमंत्री खेमचाना महाकी दिल्ली खोंगचत अदुदा प्रधानमंत्री नरेंद्र मोदी गृह मंत्री अमित शाह BJP नेशनल प्रेसिडेंट नितिन नबीन यावना मरुइबा लुचिंबा क्या उनरुबगी वाफम थंबगा लोनिना अतै थबक थरुम सिंह मतंगदा वाफम क्या फोंगदोकी हारि Anal Tribe Union Chandel के प्रेसिडेंट PS Monring na luching mamihut kangbo amana ngasi मुख्यमंत्री युमनाम खेमचान का माकी सेक्रेटरी त उनक्रे उनबादुदा मुख्यमंत्री नमहित कांगबो असिगा तोंगान तोंगान बा लमसिंगी matangda वाफम क्या खनाखिबा अदुबो थागतपा फोंगदोकी लमदमसे शांति अमसुंग नुंगसी चानबा लेहनबा हाइबा अचेपा फिरेब अदुगा लोइनना राज्य से चौखट थौरांगसिंगी खोंजेंग याहनबा अमदी चांदेल जिला की लंबी थोंगी फिबम फगतहंदुना मिपुंग खुदिमकपो अमत्तो ओइना चौखट मिननबा हाइबा अचेपा फिरेब अदुगी मखादा थबक पाइखकनी हाइबगी थाजबा पीकी अमरोमदा प्रधानमंत्री नरेंद्र मोदी की इंस्टाग्राम फॉलोवर मिलियन चाम योबंगंबा अहानबा मालेम की लुचिंगबा ओइरपदा श्री खेमचाना थागतपा फोंगदोरली श्री खेमचाना हाई माइकई कयादगी महाकी लुचिंगबा ओइबगी थोक्सिलदा यानिंगदबा फोंगदोरलबसु मियोय मिलियन क्याना श्री मोदी बु पुंगनिंग थोगतपा लेप्त्री असिगुंबा सिंगथानिंगाय ओइबा पंदुक असिदा नागरिक सिंगना महाकी लुचिंगबा ओइबगी थोंग असिबु थागतपा अमदी थाजबा फोंगदोरली श्री खेमचान हाई मणिपुर की मुख्यमंत्री अमा ओइना ऐतिहासिक ओइबा असिगुंबा चौथोकचनिंगाय ओइबा पंदुप अमा फंगबदा मियामना हरावबा फोंगदोरलिबा असिदा सरुक यारी हारी MLA थांगजम अरुण कुमार ngasi मुख्यमंत्री युमनाम खेमचांगा महाकी सेक्रेटरी त उनक्रे PICED PWD की चीफ इंजीनियर सिंह अमदी मरी लेनबा ऑफिशियल सिंह लोइनना उनबा अदुदा वांखै केंद्र लंबी अमसुग इरम नलाना हौजिक सोलिबा असिगी मतंगदा कुपना खनकी श्री अरुण कुमार हाई केंद्र असिगी अतै मफम सिंगदा लंबी अमदी इरम नला सेंबगी थबक अथुबा मतमदा पाइखत लगने
Paumai Naga Nautumai Megi Nipan Suba General Conference Senapati District Headquarters da ngasi Upamukhyamantri Losi Dikona Hogdokre kumsi saigi hiramna Ignite Your Sparkle haibasini thauramadu wangang bada Upamukhyamantri hai asiguma mifam asina samas amagi chokotpa aduli manghai asiguma program asina jati kangrup amasung mioi kya da kanaba piri mahangna pham asi pairi basi rajniti dol natraga naga natraga kuki singinate pham asdi manipuri miyam gini nupi singna maruiba thogdang logduna nungai yapheba imung manung samas amadi khungang sengatnaba mahangna appeal tawki paugi maraktana break ama Hanghanjaba ama World Theatre Day lisingani kuntaruki lottery hayeng February ki tang kuntaret ki ayuk pung tara makhai tabada Akashvani Imphal da pangthokjargani World Theatre Day lisingani kuntarukta saruk yanabagidamag script thajin bikhiba theatre group singi representative singna hayeng ayuk ki pung tara tabada Akashvani Imphal da soidana lakpi naba ningsingjari khanghanjaba loijari tabiriba pawsi Akashvani Imphal dagini Biksit Bharat Guarantee for Rozgar and Ajibika Mission Gramin Ek Lisingani Kurmanga Raja Sigi Jila Sing the Lady Miam the Mamutana Kanganaba Chayul Taruk Chatagadaba Jan Chambat campaign Ngasi Kaksing the Hokre Kaksingi DC Office ki Conference Holder Pangtok Pathorum Aduda Rural Development Amasung Panchayati Ras Amadi District Information Office ki Official Sing Saruk Yaki Thorum the Wangang with the Additional Deputy Commissioner P. Santi Kumar Hai Ek Asigi Matungina Han Tabak Shubagi Matam Numit Chamani Orambadu Numit Chama Kunmangani de Hengale Kungangi lamda lairiba mapung pharba mioi singna unskill oiba thabak sing paikhat ki harabadi mari leinaba gram panchayat singda register toba yagani Chandel Jila da ngasi Sampurnata Abhiyan 2.0 hogdokre District Headquarters Chandel laiba Mini Secretary ki Multipurpose Hall da Abhiyan asi Jila asigi Deputy Commissioner Heman Kumar na hogdoki Aspirational District Program amasung Aspirational Block Program gi makada Chandel asi khangat kibani hogdopagi thorum adu District Administration Chandel na Niti Ayog ki makada sinbani Karamsiam MLA na hairi mairoi singa larik tambagi mathakta extracurricular activities sing desu thawai yauksilabadi mapung phaba khunai gi yumbi ama oirapa ngamgani Imphal gi Kanchipur da leba Catholic School gi kuntrani pansuba chana khonabagi thorom hogdopagi thorom da athuiba mitung oina saruk yaraduna Siri Syam na hai mairoi singna ka manung da phamduna mahi tamba khaktana mapung phaba mioi ama oiba ngamde maramaduna matam gi oina school sing da pangthok liba extracurricular activities sing da thawai yaubagi tangai fadaba lei manghai lairik hairaba amadi matik chare haina khanjaba mioi kyana ahal orba mama mapa singbu tathi tawoina tawbugi chanbi ama lagliba asi afaba khudam natte masi lairik tamlingai matamda laisu nithina khanglak tabadigi thorakpani matam ge extra curricular activities singda saruk yarga hayeng tungi khunai sigi yamna matik chaba misak ama oina ba honabada maduna achauba daita laurakadoi neba aibu sembireiba aibu sauna na bonareiba aigi imai pabu akoina nungsina tawdaba tathi tawoina tawbagi sumba wakhalon se tawragadi akoina lairik haibagi mathau ta de satroni matam sida afabana karino fatabana karino tawba yabana karino yadabana karino madu mamutana khangaga satkhagadi ekoi saukotpa khunai ma oigadori neba Cancer gi matang da nomagi ba miyam bu hena khanganwegi thoram amang asi Chandel District Head Hospital da pangthokre Raijigi Directorate of Health Services amasung AOI Babina Specialty Hospital khabai soiga punna sinba thoram aduda doctor singna nupi singna toina nagan ba cancer singi matang da wapam kaya phongdoki thoram aduda jila asigi asa worker singsu saruk yaki Singda lamai salakpa matamda kamdona kangadagi haibagi matangda miyamda ningthina khanganbagi awareness program ama Divisional Forest Officer Chandel na sinduna Maha Area Chief Association gi conference hall da ngasi pangthokre Thoramadu wangang bada DFO Chandel Dr. N Munan Mitei na hai Chandel jila gi apunba pak chawba square kilometer lisingani chamagi manungda lisingama chanipan tara manga romdi umangi saruk oiduna rises da umang khwaidagi yamna leiba ani suba jila oiri Adumapu toina lamai chakpa pamlo uba singyan ba yauna makhal makha kaya gi thabak thoram singna maram oiduna jila asida umangi saruk nomagi hantarakli Global Forest Watch ki report matungina English ani kunmari pawda jila asigi oina umangi saruk square kilometer nifu marirom mangkre mauksa gi khal ngangna bohona bada umang amadi lamlaki sa usek sing ningthina kanduna thambagi tangai fadaba lei ꯑꯩꯈꯣꯏꯅ ꯎ ꯌꯥꯟꯕ ꯆꯨꯝ ꯇꯧꯕ ꯁꯤ ꯈꯛꯅ ꯃꯅꯤꯄꯨꯔꯒꯤ ꯐꯣꯔꯦꯁ ꯃꯥꯡꯍꯜꯂꯤ ꯍꯥꯏꯅ ꯂꯧꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯣꯔꯦꯁ ꯐꯥꯌꯔꯁꯨ ꯑꯆꯧꯕ ꯐꯣꯔꯦꯁ ꯃꯥꯡꯍꯟꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ
masigi maram si bunna thiba matamda climate change sigi effect ni karam haina climate change the effect tawri no hairagati handak chahi hojik phawbasi no mari amta ta da bani aduna sumaina matam sang nanu ta ta bakanda jungle te leiriba napi singa sinasi kangbaki sam yam wang aduna maram oiraga mai chaw na bi masak si huge paisilaga leiraba Miyam punamang amato ina punsinduna nungsi chanana laiminaba thabak thoramsingda mai onsinduna chawkhotpa marata pa leibak ama semganaba pandamda ngasi Hindu Sammelan Samiti Kundrakpa Mandal Imphal East na sinduna Rajashri Bhagat Skill Development Center Hararo Imphal East jilada pangthokre. English ani kulumdogi me kuntreta thokibe irang na maram oiraga serok sugunu amadi napatigi lanjenaduna kaksing dilagi mafam kyada IDP sing changjapam lawduna leirakli kaksing area da leiramba sugunu amadi serogi IDP sing mayumayumda ayamba hanjinakre adumapo hawjik kha Manipur College ta hangiba relief camp ta leiriba inmate khara asli ayambana angang sing school chatpa amadi parikha tha bagidamakta leiri Thobal College na Sinduna Jila Thaki Biksit Bharat Youth Parliament Lisingani Kuntaru ki Thorama ngasi college asigi multi-purpose hall da pangthokre 50 years of emergency lesson from for Indian democracy haiba hiramda Kendri Youth Affairs amasung sports ki miyang makada pangthokpa thoram aduda jila asigi tongan mafam sindigi lakpa chahi 19 dagi kunmanga phawbada leiba naharol singna wa ngangduna athoi ehentana ki pawgi maraktana break amamuk Board of Secondary Education Manipur lauba High School Living Certificate Examination sahi asigi February kulumdoi digi March kulumdoi phawba chatharagani parikha asida nattaba natraga aranba tawbasing asi the Manipur Prevention of Malpractices in High School Living Certificate and Higher Secondary Examination Act lisingani kunmari gi matungina lupa crore ama phawba natraga sahi 10 phawba jail da leibagi cherak phangani parikha asi niyom chumna pangthokna bahonabada miyamna mating pangbinaba Board of Secondary Education Manipur na appeal tawrakli Akasbani Imphal Pau Tabiri Raja Taragi Rajasabha seat kuntratreki notification election commission ngasi thokre mirepche sing ngasi degi horga mathang thagi manga pawa pisin bayagani bona mathang thagi tarataruk thadanagani Maharashtra gi seat 8 Tamil Nadu gi seat 3 Bihar amasung Nongchup Bengal gi seat manga Orissa gi seat 3 Assam gi seat 3 Telangana Chhattisgarh amasung Haryana gi seat 2 amadi Himachal Pradesh gi seat amagi damak mikhal asi pangthokkani Kala Sanskriti ki lamda pithok pisin taunaba geophysical exploration fishery amasung aquaculture amadi artificial intelligence sizinaduna hena chakholaba UPI amadi mahi masing ki lamda mateng pananaba Bharat amasung Israel na yarawalor sahi taunakre Pradhan Mantri Narendra Modi amadi Israel ki Pradhan Mantri Benjamin Netanyahu ga mute kangbu gi thakta wari sanarba matungda yana warol adu sahi taunakibani Press Thato Paseror Madasiri Modi Hai, Bharat Amasung Israel Lainariba Mari Asi Tazanaba Amadi Ganatandagi Magunsi Ngakna Chatpa Haiba Wakalon Aduda Shangat Pani. Hauzik Sanabagi Pau, Ngangbam Amukhomba Degi. Manipur Horse Riding and Polo Association the Sinduna. Imphal gi mapal kangjibungda chathariba kunmathoi suba Governors Cup ki nupi gi ngasi sanakiba match ta Assam Rifles Women Polo Team na ibudo fakhangba Polo Club Malombo Panjil taruk amada thoikre kunthani toi suba Governors Invitation Cup ki ngasi sanakiba match ta X Polo Club wangkhaina Assam Rifles Polo Team bu Panjil nipan tarukta aduga chengkai hunba Polo Club kongpana Black Watch Polo Club Babu Parabo Panjil taruk mari da thoikre tara suba MNCW Pralada amadi W Ramananda Elite Trophy disingani kuma kontroke ngasi Larianjam Public Ground sanakiba match ta PTRC Patsoi Part 4 na KCC Kongo Bazar bu run chani tarukta thoikre tournament asigi ngasi Moijing Public Ground sanakiba match ta Model Singjamai changama khana SCC Singjamai thongamle kaibu run kuntra da thoike Major Dr. Jotin Singh Ashok Chakra Memorial Football Tournament lisingani kontroke ngasi sanakiba matching da Milan FC na KNK bu Panjil ama sinoda aduga Elite FN na Trukpu bu Panjil ahumanita thoikre Bisnu Naha Youth Federation Jaripok ki playground chathariba second Jaripok Trophy Manipur Open Football Tournament gi ngasi sanikiba semi final match ta Yaripok United na John FC achan bigai bu Panjil ahum amada thoikna final changkre ani chu semi final match ta hayeng BYFYA amasung TMFC Yaripok sanargani Rajesh
Thakachari Amukhomba, Aroibada Maroiba Pau, Kendra Steel Lamasung Heavy Industries ki Raja Mantri Bhupati Raju Srinivas Barma Numit Umnigi Kongsada ngasi Imphal Tunglare. BJP MLA Singi Oba Mipam Pangtok na Manipuri Miyamgi Yaipanaba Amasung Chawkat na Bagidama Amato ina tabak paikat minanabagi wapam sing kanagre. BBG Ramji Eklisingani kun mga Raja Sigi Zila Sing da Lady Bamiam da Mamuta na Kanganaba Chayol Taruk Satagada Jan Sambat campaign ngasi Kaksing da Hokre. Pradhan Mantri Narendra Modi amadi Israel gi Pradhan Mantri Benjamin Netanyahu ga Mirkang Bugi Takta Wari Sanaduna Yana Warul kaya Sahita na Krea Masung Raja Taragi Raja Sabah Sit Contract Rekin Notification Election Commission ngasi Tokre Paulo Ijare.